아니 누기 question 더 하프나 하라니. 아시 question 제 하프나 하라니 나. lupa seduk tinggal. 시 question 제 나 하프나. Cumi ai bali singa ai manga phangya gi oina di ai singa maga saniang khai. Mga saniang khai. ai di manga je lising ama mga saniang kwa. Nang kali je silai ba. Nang silai ba hai ba sida. ngasi khoi bok dak lai gi dab do ko adu gi tarpon gi ma gi usop am tang kat pa adu gi khoi che wai khoi ne wai la e da na game am tang tau ge tau ne mam loi bo yang bio hadi game je hek hadi aina hang du wa hang ji gi pa khom je hek sum ma tam da ko pa chani su pa sayam lai be gi na te sum kan tok job ne ko hadi se sing gi sum nu sina support sa mai angang ge support lai na bo or sum gi tau tho ge tau ne aina phang gi be income khra ji da gi ko मैम गेम से होनब तौगे सिना खोसे अहन ने को खोसे नाउ मैम की खोय अहन ओइदने सिना खोसे याइमा आइगे हेक थांनाबो ओइदने सिना अखोय ने निने हाइजे बाबा की मचनपी अतोमबी को सिना अबेम विष्णुपुर ब्लॉक तो आई नुपी दो को नातोन लावे हाइबदो डबल बेरेन माले हाइबदो याम खलोनो डोंट वरी निदमत आई लेरी सेमनबा अदो मैम हाइदी कनो हेमचान की 28 days की मेकअप क्लास होजगदरे हाइबा क्लास असी बिष्णुपुर लैबा मैम की ओइना हेना खुदों साबा पीगनी हाइदी अरापा लम ओइतारगदि लाको खुदों सादबसु लैनिदना को अदुना हाइदी अथुबो मतमदा हेमचान दा पाउ खुबिरन नबिदमता कांटेक्ट नंबर लो सिदापसारगे अदुना फोन तुना तक्सिन बिरो अदु खुदों साबा असि लौबी होनबा आई हाइजा होगे अदुगा हाइदी मागी मेकअप की क्लास की फी सिना सुनतगी 3k खतम ओइदने 28 days तम मतमदा अदुना तु मतमदा पाउ फोजिन बिरो हाइजे मैम हाइजा वीडियो से होनो तौजरगी तो मैम दा समम नदना बाय हारंगे मैम आई सिदा नोट सम लैजिदा आइना क्वेश्चन जु आंसर जु इथोको लोइग्रेबा को हंगदुबो क्वेश्चन जे 13 मुक अदबाइन सुरम दौ माले मैम मतम याम सांगना दि लौजरोइगे अदो हाइदी निंगोल मैम ना युमदा लाखो मतमदा हाइदी वीडियो अमतम पुन्ना नमो हाइबा व्यूअर्स रिक्वेस्ट तो को हाइदी नै रिक्वेस्ट तो कोइ मतुंगिना कोइना छाइदी सुम हाइदी को चेसिंग जे हाइदी नोइना सु उनिंगे कोनिंगे दुम तोइन नमो खोलो हाइबदुगी सुमाइन लाखो तंजा जे लौरगा कोइनि होय पुलिंगाइदा नमहौगने अदो आंसर क्वेश्चन सि लोइ लैग्रबने क्वेश्चन जे अबियानो पाथोरानी अदुगा मथंग खोइसे खोइनि हाना हायलानी खोइनि हाना हाय मतुंदा खोइसे हायलानी खोइसे हायला मतुंदा चेथुबी हायलानी अदुगा लास्ट सुमबदो आइना आंसर दो पिरनी को अदु अबियानो पिहलसु यारे अदुगा आइजु क्वेश्चन खुदिंगी वा खतम अंगहौगनी रेडी लैनो नो प्राइस लौनो रेडी लेरो प्राइस लौनो सिदा लैरे प्राइस ने होजिगी हंगदे क्वेश्चन जे मागी ngaतने बको आई साइगी ngaता माइ मरम दा ngaतने बहंग नोइना अतोपा मखला जु को आइने इरगा लैगिबसिना आंसर ओइदिने को आंसर ओइदिने बको अदुने माना ख्वाइदगी पाम इंसांग से कै ओय नाना ख्वाइदगी चानिंग बको या पाम इंसांग से अचंबदरो हाउबदरो लोइना हि मखन लोइ मखन मते लोइ सुरे अचंबा हाउबा पुल्लगा कै इंसांग ममिंग दो इंजांग बुदी ममिंग ने बो हौजिकी ओइनादि हौजिका हानगदि याम खेनारे मा आंगांग ओइनादि हौजिकी ओइनादि मादि हौजिकी ओइनादि खरा अहाउबन हेन पामेबा माजे अहाउबा जाब हाइदि जेन मक नत्रगसु कोइदि अचौबरुंग दुइन हाइदि मागे ओइनादि अय वखलदा मादि सनगुम्बा अदंगी अमतंग ओ असन थोंगुम्बा सुमजिन हेन पामजेयना खल्ले अय वखलदि हौजिकी ओइनादि अदुगा चेचौबिदा मो हंगागे को हौजिकी दो दम ओरदुने बको क्वेश्चन दि जमाना दुने बा जमाना बा हंगाजे पादिगे पाम इंसांग जे मागी अमा खतंग हाइदुने अदुने ना सनहाइगरे आई अदुना ना आजु माना खलसिने सुमे खलगा सुना तुम हाइ आई जो सन्ने ना खल नते कितुदे आई अनि हाइगे अनि याले अमतंग हाइ दौनी कैनो अदो सौग्री थोंबा मा खाइदे पामबने अदो सनजु पामबने सनगे सौग्री आइदि ओइन अदो अमतंग हायो हाबा अमतंग सौग्री अदुदि मैम आंसर जे हुजि हाइदोक्सरागे अनिमक लोइना सुमे सनथोंबा सुमे अनि सनथोंबा से बसनि कसिलो अदो नसिनि छिनो सौग्री जु पामे लो आई अमतंग इगे रुपा प्राय नंग हाइबदि अदो बानि हान हाइबदि पामेबा माजे सौग्री जु पामे माइ इजादबे बानि अदो आदि अमा खतंग पामने ना सौग्री दि सन नमो हेर प्राइस तो गेम कनिंग पी दनि तो याना पिबा
ꯃꯈꯥꯒꯤꯗꯤ ꯃꯅꯦꯅ ꯑꯗꯨꯝ ꯈꯔ ꯈꯪꯂꯞ ꯇꯧꯕꯅꯤꯅ ꯁꯟ ꯄꯥꯝꯕꯅꯦ ꯍꯣꯏ ꯑꯅꯤ ꯍꯥꯏꯕꯒꯤ ꯑꯃ ꯃꯊꯛꯀꯤꯗ ꯁꯣꯏꯔꯦ next question next question ꯍꯧꯔꯒꯦ ꯅꯦꯛꯁꯇ ꯑꯗꯨꯒ ꯅꯤꯅꯦ ꯍꯧꯔꯒꯦꯀꯣ ꯑꯗꯣ ꯅꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕ ꯀꯂꯔꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯉꯥꯏꯈꯣ ꯑꯩꯉꯣꯟꯗꯕꯨꯗꯤ ꯍꯧꯕꯗꯣ ꯌꯥꯔꯦꯕꯀꯣ ꯑꯗ ꯑꯩ ꯑꯃꯨꯛ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯁꯣꯏꯈꯤꯕꯗꯒꯤ ꯈꯤꯇꯪ ꯅꯤꯡꯉꯝꯗꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯩ ꯃꯧꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕ ꯀꯂꯔ ꯍꯥꯏꯔꯛꯑꯣ ꯌꯥꯏꯁꯦ ꯆꯦ ꯊꯤꯕꯤ ꯍꯥꯏꯔꯒꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯃꯆꯨ ꯑꯩ ꯏꯔꯒꯗꯤ ꯊꯝꯈ꯭ꯔꯦ ꯅꯣꯏꯅ ꯕ꯭ꯂꯥꯏꯟ ꯁꯣꯠꯇ ꯍꯦꯗ ꯁꯣꯠ ꯇꯧꯔꯁꯨ ꯑꯗꯨꯝ ꯆꯨꯝꯃꯗꯤ ꯌꯥꯔꯦ ꯅꯪ ꯍꯥꯏꯌꯣ ꯑꯩ ꯑꯩꯒꯤ ꯑꯣꯏꯅ white ꯈꯜꯂꯦ white ꯈꯜꯂꯦꯕ ꯑꯗꯨꯒ ꯃꯊꯪ ꯆꯦ ꯆꯧꯕꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯍꯥꯏꯔꯣ ꯑꯩꯗꯤ ꯔꯥꯎꯟꯗ ꯑꯃꯨꯛ ꯇꯣꯉꯥꯜꯂꯁꯦꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯑꯩꯁꯨ ꯑꯍꯥꯟꯕꯗꯁꯨ ꯅꯤꯅꯦꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦꯀꯣ ꯑꯩꯁꯨ ꯏꯕꯨꯡꯉꯣꯅ ꯄꯥꯝꯕꯁꯦ white ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ white ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯣꯏꯕꯤꯅ ꯍꯥꯏꯗ꯭ꯔꯦꯗ ꯑꯩꯉꯣꯟꯗ ꯍꯪꯉꯒꯁꯨ ꯑꯩꯁꯨ whiteꯅꯦꯅ ꯍꯥꯏꯒꯦꯅ ꯈꯜꯂꯦ white ꯑꯅꯤꯗꯤ ꯈꯟꯅꯤꯡꯕꯅꯦꯕ ꯁꯤ ꯄꯩꯁꯥꯒꯤ ꯊꯕꯛꯅꯤꯅꯦ ꯏꯕꯦꯝꯃ ꯑꯃꯒ ꯍꯥꯏꯔꯒꯦꯕ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯃꯥ white ꯄꯥꯝꯃꯦꯅ ꯈꯜꯂꯦꯕ ꯑꯗꯨ ꯃꯥꯒꯤ ꯁꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯟꯁꯔꯁꯦ ꯅꯣꯏ white ꯂꯣꯏ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯑꯟꯁꯔꯁꯦ ꯀꯣꯟꯅ ꯄꯤꯔꯛꯀꯦꯕ ꯑꯅꯤ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯍꯥꯏꯅꯤ ꯑꯩꯗꯤ black ꯄꯥꯝꯃꯦ ꯍꯥꯏꯅꯦꯕ ꯑꯩ ꯅꯪꯗꯤ ꯑꯩꯅꯦꯕ white ꯒ black ꯒ ꯍꯥꯏꯁꯦ ꯑꯩ black ꯍꯥꯏꯈ꯭ꯔꯦ ꯅꯪꯗꯤ ꯃꯥꯏꯗꯤ ꯈꯜꯂꯤ ꯋꯥꯈꯜ ꯈꯤꯇꯪ red ꯀꯥꯏꯅꯒ ꯑꯩꯗꯤ blue ꯍꯥꯏꯅꯤ ꯑꯗꯣ ꯅꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯁꯦ ꯂꯣꯏ ꯂꯥꯜꯂꯦꯕꯀꯣ ꯑꯗꯣ blackꯇꯣ ꯆꯨꯝꯃꯦ blackꯇꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯅꯣꯏ ꯄꯩꯁꯥ ꯑꯝꯇ ꯐꯪꯗ꯭ꯔꯦ black ꯀ ꯃꯥꯅ ꯑꯌꯥꯝꯕ ꯃꯇꯝꯗ black ꯀ white ꯀ black ꯀ ꯑꯗꯨꯝ ꯂꯤꯠꯂꯦꯕ ꯄꯥꯝꯃꯦ ꯑꯗꯨ ꯍꯦꯟꯅ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ blackꯇ ꯈꯪꯉꯦ ꯑꯩꯗꯣ ꯐꯤꯔꯣꯜ ꯁꯨꯕ ꯌꯥꯝ ꯇꯜꯂꯦ ꯑꯗꯨꯅ ꯑꯃꯨꯕꯅ ꯃꯣꯠꯄ ꯈꯛꯇꯅꯦꯕꯀꯣ black ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯨꯅꯦ ꯑꯩꯅ black ꯀ ꯑꯅꯤ ꯈꯜꯂꯣꯔꯒ ꯍꯥꯏꯗꯣ ꯃꯊꯪ ꯑꯃꯨꯛ ꯆꯦ ꯆꯧꯕꯤꯗ ꯍꯪꯒꯦ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯥꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯀꯩ ꯊꯕꯛ ꯇꯧꯕ ꯄꯥꯝꯃꯤ ꯀꯩ ꯊꯕꯛ ꯍꯥꯏꯗꯤ ꯃꯥꯅ ꯄꯨꯟꯁꯤꯗ ꯑꯣꯏꯅꯤꯡꯕ ꯀꯩ ꯑꯣꯏꯅꯤꯡꯉꯤ ꯃꯥꯁꯦ ꯃꯁꯥꯅ ꯁꯨꯝ ꯑꯣꯏꯅꯤꯡꯕ ꯄꯣꯠꯁꯦ ꯀꯩ ꯊꯕꯛ ꯇꯧꯕ ꯄꯥꯝꯒꯦ ꯃꯥꯁꯦ ꯑꯩꯗꯤ ꯃꯥꯁꯦ ꯁꯤꯕꯥꯏ ꯂꯧꯕ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯂꯩꯕꯛ ꯆꯥꯟꯅꯗꯕꯩꯔ ꯀꯩꯅꯣ ꯁꯤꯕꯥꯏ ꯄꯥꯝꯃꯦ ꯑꯩ ꯈꯨꯝꯃꯛꯑꯒꯦ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯄꯥꯝꯃꯦꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏꯅꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯏꯌꯥꯒꯤ ꯑꯄꯥꯝꯕꯗ ꯍꯥꯏꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯁꯨ ꯄꯥꯝꯗꯦ ꯊꯕꯛꯁꯨ ꯄꯥꯝꯗꯦꯅ ꯈꯜꯂꯤ ꯃꯥꯒꯤꯗꯤꯀꯣ ꯊꯕꯛ ꯍꯥꯏꯕꯗꯤ ꯅꯪꯅ ꯁꯤꯕꯥꯏ ꯍꯥꯏꯈꯤꯕꯗꯨꯅꯤꯀꯣ ꯑꯩꯅꯕꯨ ꯃꯥꯏ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛ ꯃꯔꯥꯏꯕꯛꯅ ꯇꯝꯗꯕꯒꯤ ꯋꯥꯅꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯖꯒꯗ ꯑꯣꯐꯤꯁꯥꯔꯒꯨꯝꯕ ꯑꯣꯏꯖꯔꯒ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯏꯌꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕꯅꯦꯕ ꯃꯥꯏ ꯋꯥꯈꯜꯂꯣꯟꯗꯤ ꯃꯥ ꯆꯥꯕ ꯆꯥꯗꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯊꯣꯛꯄ ꯃꯤꯒꯤ ꯍꯥꯏꯗꯤ ꯄꯦꯟꯅꯕ ꯇꯧꯊꯣꯛꯄꯁꯤ ꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕꯅꯦꯕ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯅ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯛꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯐꯤꯁꯥꯔꯃꯛꯇꯨꯗꯤ ꯑꯣꯏꯖꯕꯗꯤ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯏꯌꯥꯗꯤ ꯑꯗꯨꯝ ꯑꯉꯝꯕ ꯐꯥꯎꯗꯤ ꯑꯃꯒꯤ ꯂꯩꯗꯅ ꯑꯌꯥꯝꯕꯅ ꯃꯇꯦꯡ ꯂꯣꯏꯅ ꯄꯥꯡꯉꯦ ꯑꯗꯨ ꯃꯥꯗꯤ ꯑꯣꯐꯤꯁꯥꯔꯗꯤ ꯑꯣꯏꯖꯅꯤꯡꯕꯅꯤ ꯃꯁꯥꯅ ꯈꯔ ꯑꯗꯨꯅꯤ ꯑꯗꯨꯗ ꯑꯆꯨꯝ ꯑꯔꯥꯟ ꯃꯣꯏ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯀꯣ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯀꯩꯅꯣꯅꯦ ꯆꯨꯝꯃꯦ ꯂꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕ ꯉꯥꯛꯇꯅꯦ ꯃꯌꯥꯝꯅ ꯃꯣꯠꯇ ꯐꯣꯡꯗꯣꯛꯄꯤꯔꯛꯏꯁꯦ ꯍꯣꯏ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕꯁꯤꯡꯗꯨꯅꯦ ꯂꯣꯏ ꯆꯨꯝꯃꯦꯕꯀꯣ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯟꯁꯔꯗ ꯑꯣꯏꯔꯤꯁꯤꯗꯤ ꯏꯒꯤꯕ ꯄꯣꯠꯇꯣ ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯏꯒꯤꯕ ꯄꯣꯠꯇꯣ ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯁꯦ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯃꯥꯅ ꯁꯤꯕꯥꯏ ꯑꯣꯏꯕ ꯄꯥꯝꯃꯦ ꯑꯦꯛꯇꯤꯚ ꯁꯔꯚꯤꯁ ꯄꯥꯝꯃꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨ ꯆꯨꯝꯃꯦꯕ ꯑꯗꯨ ꯑꯗꯨ ꯍꯥꯏꯗꯤ ꯑꯇꯩꯁꯨ ꯂꯣꯏ ꯄꯥꯝꯃꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯗꯤ ꯄꯥꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯆꯨꯝꯃꯦ ꯁꯦ ꯂꯨꯄꯥ 2 ꯂꯧꯕꯤꯔꯣ lupa summary fangye. Why did you get any that you fangy and next? Maze. Karamba nupi makan pami cecau bin hangal. Aina igi betul oi duni ko, igi foto oi duni answer je ko. Karamba makal gi nupi pam ge masi. Ai har ge boko maze nupi je ama magi kano to hoi shubu no bagi na makalam ne do ma laiba ko pada kieba ko pan lu na nana laiba nupi har ga du ma pan kieba pan kieba mi 어두디 제조비 곰로라비나 마탄 코이니라 카나 코지라 카나 곰만라제 제 카나 제티비 곰만라스 제티비 곰모 masanan ba dress nung set pada smart oi ba masang mato pujaba pam ni hai sama naman ai
마기디 잉떡바 마사난 바야나 끼바 아직 밤바니 Hoi, noin di answer me amam pi de ko. Noin di answer me amam pi bodo ado hai di mana pamja sai ji bu ma mak ti kyam phaja da na kai hair ko yaw di ne bo hambra. Ado pam ba di ai kai no fangira fangira. adu dia khona Lunan ba masak phaja ba pa me hai ba ne bai na ko. Lunan ba masak phaja. Ki lunan ba hai ke ba yaw de bo ko. Lunan ba hai cũng đâu đấy nó lunan ba masak phaja. Ya ra du gi question ne kadang yam sang cái lối này ya ra duไปถามตะปีร้อยมาเตือนเลยsunny pi ra cái sunny ngoài trời sẽ phải rồi lâu rồi chắc mà là làm như nó quay lâu rồi kia con lối này hay đi just away do là ngoài trời mua xuống ngoài trời mà ruồi là mấy thằng gì nên ngoài trời anh hay là cái cái family gì đó quá ai giao được bị quá ai giao được bị này mà nó phải đi nuôi siêu cái nào vậy đó ai đi mama hay không đang hai rồi thì bia hay rồi cái gì mà mua nó đừng chỉ bani co ôi mama mà đi mày làm sao rồi đâu ai rồi là đi xem kỹ này là lâu rồi mà Không có ngoài Làng có ngoài lại hiền hay là cần ngoài lại à đủ đi lấy này ima đây cái hình là nụ xì ba tay bằng bàn ra cả năm tới lấy tiền Oi so me ima dagi hena nusiba ta bang pan sida kanam tleite ima ne ado ima oi bodo aina di na sigi silky o hen ina silky ai bane ba sigi nupi sina ne ima sakta juga loi hexum man gre se si pai chumi ngai pe kha ne nang ka dang ne ha ne aban e adu jo ani chatro ima min ai na ha ra ne Chalai khi thì mà chín aina khan badi thamoi de khan badi silky khan bane ba ko ado khoi ne hai ja ya khoi ne ai chum ni chum me do thamoi de pi grab ni pesa do ko ada hangaga mà thằng chị thích đi thằng gì đó cái nó sẽ nó bảo chị thì mà gì ilu giờ mình đấy lu ra đấy tigi hả bạn tigi giờ ra nụ tigi lu ra đấy ilu ra vậy am tan bên bà này mà sao nào bây giờ mà bà rồi ilu đi shuru lu ra đó bà ada next sẽ trong cái là cái Ti gilute yang tadi kan ada nang kai no sen juar sen mang dia ma le aku udah cuma ngaji nanti gini lu deh ai na du ki question to hapu no hai ra ni asi question je hapu no hai ra ne na lepas satu tinggal si question je na hapu no hai anh nghe qua đi xin không ra đấy bà phải sai cái gì lại đi phải sai làm gì lẽ ai na si question je hapu no hai 가족 강아지가 너무 야미 타박 떠 보이지 난기 뭐 떠 난기 akwai izati wala pesa de tan ja bra 이제 우리가 되게 좋고 그러게 그래서 당기 떠니다 나도 내가 떠게 한다 기시나 가이로 한게 아 pani da 그럼 맞어 맞당 품 되네 봐 맞제 니네 맞제 니 사자바 미라 니 사자도 미라 알고 사이 하려가라 사버기 사버 포도 수 이해 봐봐 사버 포도 거리 보노 아마 갖다 하게 봐 ni sa sai ma sa đi po xe ai kêu khăn thì ma qua thì số liệu đẹp bây giờ đấy next hello sẽ châu bi ai du qua ai chú quả trái mà đi xa trái quả trái nang ne ha ko ko kan ne ko ma chen ting ko na ma ne ha mà zoom akwai dia mau bahasa ya me bahasa re mà imun kai na bra khang dia bahasa ai na ha ko question ne an da kham de ja hao bahasa rồi ni bahasa na ai na sai de ha pi question me ai đi âm mơ cái chân đi phòng nghe đấy ma đi làm hiền thì đi phan đi ma đi Ma'am si se ai pe thayam pai be wa na te ba ko han da ki ai gi YouTube ki oina sang ki ba income da adu du ne ba ina hoji pu tho ka tham mi se a da ko si gi ju saruk thungan bani da nong photo lak pa kan da ba ma'am la kan li ga no 알고 세 기땅 그냥 또 보면 하나게 세 아두가 마제 그런 드레스니 빰빰 세닝이 그런 드레스니 빰빰 세닝 게 마제 하디 kan 레이드나 dress makan 마카다 좀 매am 레이드나 마밍 줄레레 피로 하디 mau ai is makan na te ne kai ai du no khang ti adu question 란 ko 마밍 gumba 줄레이드나 거 do ka thak ro ai đi mà hai cái ai for men
ꯆꯠꯁꯦ ꯍꯥꯏꯅꯔꯦ ꯃꯥꯅꯦ ꯑꯩꯁꯨꯅꯦ ꯑꯗꯨ ꯍꯥꯏꯔ ꯐꯣꯔꯃꯦꯜ ꯄꯥꯝꯃꯤ ꯃꯥꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯣꯔꯃꯦꯟꯕꯨꯗꯤ ꯄꯥꯝꯃꯝꯕ ꯌꯥꯏ ꯍꯥꯞꯄꯦꯟꯅ ꯏꯆꯦꯁꯦ ꯑꯩꯁꯦ ꯍꯣꯏ ꯐꯣꯔꯃꯦꯟꯁꯨ ꯑꯗꯨꯝ ꯍꯥꯟꯅ ꯌꯥꯝ ꯊꯤꯅ ꯐꯣꯔꯃꯦꯟ ꯄꯥꯝꯕ ꯃꯇꯝ ꯑꯃ ꯂꯩꯔꯝꯃꯦ ꯑꯩ ꯊꯕꯛꯀꯁꯦ ꯍꯦꯛꯇ ꯃꯩ ꯍꯧꯔꯤꯉꯩꯀꯣ 2019 ꯗꯒꯤꯅ 2000 ꯈꯔ ꯄꯜꯂꯔꯣꯏꯒꯦ ꯑꯗꯨꯗ ꯌꯥꯝ ꯐꯣꯔꯃꯦꯟꯒꯁꯦ ꯄꯥꯝꯃꯝꯃꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯄꯥꯝꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯄꯥꯝꯗꯦ ꯐꯣꯔꯃꯦꯟ ꯍꯧꯖꯤꯛ ꯄꯥꯝꯗꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯕꯛ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯗꯤ ꯍꯣꯡꯉꯦꯕ ꯍꯥꯏꯗꯤ ꯑꯗꯣ ꯅꯣꯏ ꯂꯣꯏ ꯂꯥꯜꯂꯦ ꯔꯤꯖꯟꯗꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯑꯗꯨꯅ ꯑꯄꯥꯝꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛꯀꯥꯟ ꯄꯥꯝꯃꯤꯁꯦꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯗ꯭ꯔꯦꯁꯁꯦ ꯇꯤ ꯁꯔꯠ ꯀꯨꯝꯕ ꯑꯃꯒ ꯂꯤꯠꯂꯒꯀꯣ ꯖꯤꯟꯁ ꯀꯨꯝꯕ ꯑꯅꯥꯟꯕ ꯑꯃꯒꯨꯝꯕ ꯁꯦꯠꯄꯀꯣ ꯑꯗꯨꯝꯕ ꯑꯩꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯝꯕ ꯄꯥꯝꯃꯦꯅ ꯏꯌꯦꯕ ꯁꯤꯗꯀꯣ ꯑꯗꯣ ꯇꯤ ꯁꯔꯠ ꯃꯛꯇ ꯂꯤꯠꯂꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗꯩ ꯀꯩꯗꯒꯤ ꯄꯪꯂꯩ ꯂꯩꯔꯒ ꯄꯩꯁꯥ ꯄꯥꯏꯕꯒꯤꯗꯤ ꯅꯠꯇꯦꯀꯣ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯕ꯭ꯔꯥꯟꯗꯦꯗ ꯍꯥꯏꯗꯤ ꯃꯃꯤꯡ ꯂꯩꯕ ꯃꯁꯥꯅ ꯃꯥꯒꯤ ꯄꯥꯝꯖꯕ ꯂꯩꯖꯗ꯭ꯔꯒꯁꯨ ꯋꯥꯈꯜꯂꯣꯟꯗꯣ ꯄꯥꯝꯖꯕꯗꯨꯒꯤ ꯋꯥꯔꯤ ꯄꯨꯃꯥ ꯀꯥꯏꯅꯒ ꯊꯥꯔꯒ ꯄꯨꯃꯥ ꯁꯣꯔꯨꯝꯗꯒꯤ ꯂꯩꯕ ꯑꯦꯗꯤꯗꯥꯁ ꯁꯣꯔꯨꯝ ꯆꯪꯕ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯅꯥꯏꯛꯀꯤ ꯁꯣꯔꯨꯝ ꯆꯪꯕ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯝꯃꯝꯗ꯭ꯔꯦꯅꯦ ꯄꯥꯝꯖꯕꯗꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯆꯦꯊꯕꯤꯗ ꯑꯃꯨꯛ ꯍꯪꯒꯦꯀꯣ ꯃꯥꯁꯦ 마기세 눈티기과 하디 눈티기 보러 아마도 보러 하디 아야마 마tam다 마지 윰데 레닝바 미라 코닝바 라닝바 윰데 타바인 강 수드나 포트네 레닝바 미라 나트라가 상데 까이 까 마지 ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯦ ꯀꯣꯏꯕ ꯂꯥꯡꯕ 24 hour ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯂꯤꯉꯩ ꯄꯥꯝꯖꯕ ꯅꯨꯄꯥꯅꯤ 와우 안세 next ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦꯕ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝꯗ ꯂꯩꯕꯁꯦ ꯃꯥ ꯀꯌꯥ ꯍꯩꯅꯗꯦ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯜꯂꯒ ꯂꯥꯡꯕ ꯀꯣꯏꯕ ꯑꯗꯤ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯅ ꯈꯔ ꯍꯦꯟꯅ ꯄꯥꯝꯖꯩ ꯃꯥꯗꯤ ꯏꯔꯦ ꯂꯧꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯅꯤꯡꯕ 하요 생과요네 ꯑꯩ ꯑꯗꯨ ꯂꯣꯏꯔꯦ ꯆꯞ ꯃꯥꯟꯅꯕꯅꯦꯕ ꯈꯣꯡꯒꯔ ꯂꯥꯟꯕ ꯆꯨꯝꯕ ꯃꯥꯏ ꯃꯁꯥꯏ ꯀꯣꯏꯁꯟ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯍꯥꯞꯄ ꯀꯣꯏꯁꯟꯁꯦ ꯍꯪꯉꯦꯗꯅ ꯉꯥ ꯀꯣꯝꯄꯥꯛꯇ ꯉꯥ ꯊꯥꯗꯔ ꯐꯥꯍꯟꯕ ꯆꯞ ꯃꯥꯟꯅꯩꯕ ꯍꯪꯉꯦꯗꯅ ꯉꯥ ꯐꯥꯎ ꯍꯥꯟꯅ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕ ꯃꯤꯅ ꯆꯞ ꯌꯨꯝꯗ ꯃꯥꯟꯅꯩꯕ ꯑꯗꯨ ꯑꯩ ꯈꯨꯝꯕ ꯇꯜꯂꯦꯕ ꯑꯩ ꯌꯦꯟꯅꯔꯁꯦ ꯅꯤꯅꯦ ꯏꯕꯥꯅꯤ ꯌꯦꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯗꯤ ꯏꯔꯦꯜ ꯂꯧꯋꯦ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯀꯣꯏꯁꯟꯗꯣ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ 이래 ꯂꯧ ꯃꯅꯥꯎꯄꯥꯁꯦ ꯄꯩꯁꯥ ꯇꯤꯡꯍꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦꯕ ꯃꯥꯒꯤ ꯄꯩꯁꯥꯗꯤ ꯌꯥꯝꯃꯕꯅꯤꯅ ꯃꯥꯒꯤ ꯌꯥꯔꯦꯅ ꯈꯜꯂꯕ 알겠어요. 마기과 마기 마사 아이기 이사세 아이기 이사지나 마이 마사지나고 썸만에 이반이 이사지나 행 자러가 마나 오헨닝 밤디 레이디고고 어들러신지 거신지고 아마땅 레이디 어들러신지 하래 라스 마 베사레 시라그레바 나래 아주 하프로 다 레이트래 세마 야오로 해봐 야래 하포노 또 다 레이트래 베사레 트레마 아도 마이 아지 이반이 이사지나 오헨닝 밤 레이디고고 마나 칸르다고 아도 까이고 어람도 만게 이래그리 탕그러니까 레이디 덕터 덕터 와우 저기 해럼 또 문나 칼라가 좀 랭게 ꯑꯩꯒꯤꯗꯤ ꯆꯨꯝꯗ꯭ꯔꯕ ꯍꯥꯏꯁꯦ 나한테 좀 랭게 하디 하이레 이거 보신지 그치 저기 그더러게 마 버샹신 딜레 ꯃꯥꯒꯤ ꯄꯩꯁꯥ ꯌꯥꯝꯃꯦ 저니 자리 맞힌 딜레 ꯃꯥꯏ ꯍꯣꯁꯇꯦꯜ ꯄꯥꯝꯃꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯥꯏ ꯋꯥꯈꯜꯗ 안돼 ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯥꯗꯣ ꯃꯤꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯃꯤ ꯑꯣꯏꯅ ꯄꯥꯝꯃꯦ ꯈꯪꯅꯕ ꯀꯔꯤ ꯍꯥꯏꯗꯨꯕ ꯍꯥꯏꯗꯤ ꯀꯩ ꯃꯄꯥ ꯌꯨꯇꯨꯕꯔ ꯃꯆꯥꯅꯤꯅ ꯌꯨꯇꯨꯕꯔ ꯃꯆꯥ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯐꯝ ꯈꯇꯪꯗ ꯃꯥ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯣꯏꯔꯦ ꯈꯇꯪ ꯈꯪꯕꯅꯦ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯕ ꯑꯃ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗꯦꯗꯅ ꯑꯗꯨ ꯑꯩꯁꯦ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯅꯕ ꯀꯩꯅꯣ ꯑꯣꯏꯅ ꯄꯥꯝꯃꯤ ꯃꯥꯒꯤ ꯃꯣꯠꯇ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯪꯅꯕ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯃꯤꯁ ꯑꯣꯏꯕ ꯄꯥꯝꯃꯤꯔꯥ ꯌꯨꯇꯨꯕꯔ ꯑꯣꯏꯕ ꯄꯥꯝꯃꯤꯔꯥ ꯆꯥꯕꯗ ꯉꯥꯎꯖꯕ ꯄꯥꯝꯃꯤꯔꯥ ꯑꯣꯏꯍꯟꯕ ꯍꯣꯏ ꯀꯩꯅꯣ ꯁꯩꯁꯛꯄꯤ ꯑꯣꯏꯅ 싱글 어이나 밤이 ꯑꯗꯣ ꯑꯟꯁꯔꯁꯦ ꯐꯣꯡꯗꯣꯔꯛꯑꯒꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯝꯕꯅꯦꯕꯀꯣ ꯑꯗꯨꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯐꯩꯗꯣꯛꯈ꯭ꯔꯦ ꯃꯣꯏꯅ ꯍꯪꯃꯟꯗꯅꯅꯦ ꯑꯅꯤ ꯑꯍꯨꯝ ꯆꯪꯅ ꯍꯪꯃꯟꯗꯅꯅꯦ ꯐꯩꯗꯣꯛꯈ꯭ꯔꯦꯕ ꯑꯩꯅ ꯄꯥꯝꯕꯁꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯣꯃꯥꯒꯨꯝꯕꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ
ꯁꯨꯃꯥꯏꯅꯒꯨꯝꯕ ꯐꯥꯎꯍꯟꯅꯤꯡꯉꯤ ꯃꯣꯗꯦꯜ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯅꯀꯣ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯣꯏꯕ ꯑꯣꯏꯗꯕꯗꯤ ꯈꯪꯗꯦꯀꯣ ꯑꯩ ꯋꯥꯈꯜꯅꯤꯀꯣ ꯃꯃꯥꯏ ꯃꯌꯥꯝꯅ ꯋꯥꯈꯜ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔꯁꯨ ꯃꯥꯁꯦ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯉꯤꯅꯦꯕ ꯍꯥꯏꯕꯗꯣ ꯍꯩꯇ꯭ꯔꯦꯕ ꯑꯗꯣ ꯈꯤꯇꯪ ꯆꯨꯝꯃꯝꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤ ꯂꯨꯄꯥ 50 ꯄꯤꯔꯦ ꯑꯗꯣꯁꯦ ꯂꯥꯁ ꯃꯌꯥꯝ ꯂꯥꯁ ꯑꯣꯏꯁꯤꯜꯂꯁꯦꯀꯣ ꯍꯥꯟꯅ ꯂꯥꯁ ꯑꯣꯏꯁꯤꯜꯂꯁꯦ ꯑꯗꯨ ꯌꯥꯔꯦ ꯑꯗꯨ ꯍꯥꯞꯄꯔꯣꯏ ꯂꯥꯁ ꯍꯥꯏꯈꯤꯒꯦ ꯍꯥꯏꯔꯣꯏ ꯇꯣꯛꯑꯦ ꯍꯥꯏꯔꯣꯏ ꯇꯣꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯂꯨꯄꯥ ꯀꯌꯥ ꯐꯪꯉꯒꯦ ꯊꯤꯔꯝꯃꯣ ꯑꯝꯇ ꯂꯨꯄꯥ ꯀꯌꯥ ꯐꯪꯉꯒꯦ ꯌꯥꯝꯃꯤ ꯑꯩ ꯑꯁ ꯃꯉꯥ ꯐꯪꯉꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯤꯁꯤꯡ ꯑꯃꯒ 150 ꯑꯃꯒ 150 ꯑꯩꯗꯤ ꯃꯉꯥꯁꯦ 1,000 ꯑꯃꯒ 150 ꯑꯩꯁꯨ 5 ꯑꯩꯅ ꯐꯥꯁ ꯇꯥꯔꯦ ꯋꯤꯟꯅꯔꯅꯤꯀꯣ ꯃꯥꯗꯤ ꯋꯥꯈꯜ ꯈꯜꯂꯒ ꯋꯥꯈꯜ ꯈꯜꯂꯤꯅꯦ ꯃꯥꯗꯤ ꯋꯥꯈꯜ ꯈꯜꯂꯒ ꯀꯣꯏꯁꯟ ꯒꯥꯔꯤꯕ ꯁꯥꯗꯅꯔꯒ ꯃꯆꯤꯟꯁꯤꯗ ꯐꯝꯃꯒ ꯈꯨꯖꯤꯟꯅ ꯁꯤꯒ ꯍꯪꯉꯤꯔꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯦꯟ ꯍꯦꯜꯂꯦ ꯀꯅꯥꯅ ꯍꯦꯟ ꯍꯦꯜꯂꯦ ꯆꯦ ꯆꯧꯕꯤ ꯋꯤꯟꯅꯔ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦ ꯆꯧꯕꯤꯗ ꯃꯦꯖꯤꯛ ꯑꯃ ꯇꯧꯁꯤꯟꯒꯦꯀꯣ ꯑꯩꯀꯣ ꯍꯧꯖꯤꯛꯀꯣ ꯅꯪ ꯉꯥꯎꯗꯅ ꯑꯃꯨꯛ ꯈꯪꯗꯗꯅ ꯃꯦꯖꯤꯛ ꯑꯃ ꯇꯧꯁꯤꯟꯒꯦꯀꯣ ꯑꯁ ꯅꯪꯅ ꯄꯥꯝꯖꯕꯅꯦ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯃ ꯋꯥꯈꯜꯗ ꯈꯟꯖꯧꯅꯦ ꯅꯪꯅ ꯍꯦꯛ ꯄꯥꯝꯖꯕ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯃ ꯅꯨꯄꯥꯗꯔꯣ ꯍꯧꯖꯤꯛꯀꯥꯟ ꯐꯥꯎꯔꯤꯕ ꯑꯣꯏꯅ ꯈꯜꯂꯣ ꯊꯥꯏꯅꯒꯤ ꯅꯣꯏꯒꯤꯗꯣ ꯈꯜꯂꯗꯤ ꯑꯩ ꯈꯪꯗꯧ ꯃꯥꯟꯗꯦ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯒꯤꯔ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯅꯨꯄꯥ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯑꯩ ꯁꯨꯁꯃꯤꯇꯥ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯌꯥꯝ ꯌꯥꯔꯦꯀꯣ ꯃꯦꯖꯤꯛ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯦꯖꯤꯛ ꯂꯣꯁ ꯃꯦꯖꯤꯛ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯂꯣꯁ ꯑꯣꯏꯔꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯆꯦ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯇꯧꯔꯁꯦꯀꯣ ꯃꯦꯖꯤꯛꯁꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯑꯩꯅ ꯈꯪꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕꯀꯣ ꯅꯪꯒꯤ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡ ꯑꯃ ꯈꯜꯂꯣ ꯍꯥꯏꯗꯤ ꯁꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯣꯡꯕꯗ ꯑꯣꯏꯅ ꯑꯆꯝꯕ ꯅꯠꯇꯕꯤꯗ ꯁꯥꯗ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡ ꯉꯥ ꯑꯃ ꯁꯥꯗ ꯉꯥ ꯌꯦꯟ ꯁꯥ ꯁꯟ ꯑꯃꯈꯛꯇꯪ ꯑꯩ ꯑꯗꯨꯝ ꯈꯟꯖꯗꯣꯏꯕ ꯑꯝꯇꯪ ꯈꯟꯖꯗꯣꯏꯕ ꯅꯪ ꯄꯥꯝꯃꯤꯕꯗꯣ ꯑꯩ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯈꯜꯂꯦ ꯑꯗꯨꯗꯣ ꯁ꯭ꯄꯦꯂꯤꯡ ꯇꯧ ꯅꯠꯇꯦ ꯋꯥꯈꯜꯅ ꯁ꯭ꯄꯦꯂꯤꯡ ꯇꯧ ꯇꯧꯔꯦ ꯁ꯭ꯄꯦꯂꯤꯡ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯇꯧꯀꯣ ꯏꯪꯂꯤꯁꯇ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯇꯧꯕꯀꯣ ꯏꯪꯂꯤꯁꯀꯤ ꯃꯃꯤꯡ ꯑꯣꯏꯅ ꯈꯜꯂꯒ ꯇꯧ ꯍꯥꯏꯕ ꯏꯪꯂꯤꯁꯀꯤ ꯃꯃꯤꯡ ꯑꯣꯏꯅ ꯑꯃꯨꯛꯀ ꯇꯧꯅꯦ ꯍꯦꯡꯒꯦꯅꯦ ꯇꯧꯔꯕ ꯃꯥꯒꯤ ꯑꯔꯣꯏꯕ ꯋꯥꯔꯗꯇꯣ ꯀꯣ ꯍꯥꯏꯗꯤ ꯍꯩ ꯃꯃꯤꯡ ꯂꯩꯕ꯭ꯔꯥ ꯁꯥ ꯃꯃꯤꯡ ꯂꯩꯕ꯭ꯔꯥ ꯂꯩꯔꯒ ꯂꯩꯇ ꯂꯩꯇꯦ ꯍꯩ ꯃꯃꯤꯡ ꯂꯩꯕ꯭ꯔꯥ ꯁꯥ ꯃꯃꯤꯡ ꯂꯩꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯗꯣꯛꯇꯤꯔꯥ ꯆꯤꯟꯗꯗꯤ ꯍꯥꯏꯔꯛꯑꯣꯏ ꯑꯆꯤꯟꯗ ꯍꯥꯏꯔꯛꯇꯣꯏꯅꯦ ꯍꯩ ꯃꯃꯤꯡ ꯂꯩꯔꯒꯗꯤ ꯂꯩ ꯀꯥꯏ ꯍꯥꯏꯔꯛꯄꯗꯣ ꯁꯥ ꯃꯃꯤꯡ ꯂꯩꯔꯒꯅ ꯁꯥ ꯃꯃꯤꯡ ꯂꯩ ꯍꯥꯏꯕꯗꯣ ꯍꯩ ꯃꯃꯤꯡ ꯍꯥꯏꯗꯤ ꯂꯩꯕ꯭ꯔꯥ ꯅꯪ ꯆꯦꯊꯣꯕꯤꯅꯅꯦ ꯍꯥꯏꯗꯤ ꯑꯔꯣꯏꯕꯒꯤ ꯄꯣꯠꯇꯣ ꯑꯦꯝꯅ ꯂꯣꯏꯅ ꯈꯜꯂꯁꯦꯕꯀꯣ ꯍꯣꯏ ꯂꯩꯁꯦ ꯁꯥ ꯃꯃꯤꯡ ꯂꯩ ꯍꯩ ꯃꯃꯤꯡ ꯂꯩ ꯁꯥ ꯃꯃꯤꯡ ꯂꯩꯌꯦꯕꯀꯣ ꯁꯥ ꯃꯃꯤꯡꯗꯣ ꯑꯃꯨꯛ ꯁ꯭ꯄꯦꯂꯤꯡ ꯇꯧꯔꯣ ꯅꯪꯅ ꯇꯧꯔꯕ ꯑꯗꯨꯗꯤ ꯅꯪꯅ ꯁꯥ ꯃꯃꯤꯡꯗꯨꯒꯤ ꯑꯔꯣꯏꯕ ꯋꯥꯔꯗꯇꯣ ꯑꯗꯨꯗꯨꯒꯤ ꯍꯩ ꯃꯃꯤꯡ ꯂꯩꯕ꯭ꯔꯥ ꯅꯪ ꯈꯜꯂꯤꯗോ ꯗꯛꯂꯥ ꯍꯩꯔꯦ ꯀꯥꯁꯀ ꯇꯤꯟꯅꯕꯗꯒꯤ ꯍꯩꯔꯤꯖꯥꯠꯂ ꯅꯪꯁꯦ DUCK ꯍꯥꯏꯅ ꯈꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯅꯪꯁꯦ ꯀꯪꯒꯥꯔꯨ ꯑꯃ ꯈꯜꯂꯦꯕ ꯅꯪ ꯑꯅꯤꯁꯨꯕꯗ ꯀꯪꯒꯥꯔꯨꯁꯦ ꯑꯃꯨꯛ ꯁ꯭ꯄꯦꯂꯤꯡ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯍꯩ ꯃꯃꯤꯡ ꯂꯩꯕ꯭ꯔꯥ ꯍꯪꯕꯗ ꯍꯩ ꯃꯃꯤꯡꯁꯦ ꯑꯣꯔꯦꯟꯖ ꯑꯃ ꯈꯜꯂꯦꯕ ꯑꯗꯨ ꯃꯥꯏ ꯑꯀꯥꯁꯀ ꯇꯤꯟꯅꯕꯗꯒꯤ ꯄꯤꯔ ꯃꯥꯜꯂꯦ ꯑꯀꯥꯁꯇ ꯀꯩꯅꯣ ꯈꯔ ꯁꯤꯅꯤ ꯃꯥꯏꯟ ꯔꯤꯗꯤꯡ ꯍꯥꯏꯁꯦ ꯂꯥꯁꯇ ꯅꯪ ꯆꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛ ꯃꯤꯇ꯭ꯔꯪ ꯇꯨꯡꯆꯠꯈꯤꯅꯤ ꯃꯤꯆꯤꯛ ꯂꯣꯝꯗ ꯃꯦꯖꯤꯛ ꯇꯧꯕꯗ ꯑꯁ ꯃꯦꯖꯤꯛ ꯇꯧꯁꯤꯟꯕꯅꯦ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏꯅꯦ ꯑꯗꯨꯝ ꯇꯧꯁꯤꯔꯥ ꯑꯩꯈꯣꯏꯅꯦ ꯑꯗꯨꯝ ꯇꯧꯁꯤꯀꯣ ꯀꯩꯅꯣꯗꯝ ꯇꯧꯁꯤꯔꯥ ꯑꯃꯗꯝ ꯉꯥꯏꯈꯣꯀꯣ ꯑꯩꯈꯣꯏꯅꯦ ꯑꯗꯨꯝ ꯇꯧꯒꯦ ꯑꯩꯈꯣꯏꯅꯦꯗ ꯇꯧꯗꯣꯏꯁꯤꯅꯀꯣ ꯃꯥꯃꯨꯛ ꯂꯥꯟꯅꯣ ꯑꯁ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯦ ꯐꯤꯂꯝ ꯁ꯭ꯇꯥꯔꯗꯣ ꯉꯁꯥꯏꯒꯤꯗꯣ ꯇꯧꯔꯒꯦꯕ ꯃꯉꯣꯟꯗꯀꯣ ꯐꯤꯂꯝ ꯁ꯭ꯇꯥꯔꯗꯣ ꯇꯧꯔꯒꯦꯕ ꯐꯤꯂꯝ ꯁ꯭ꯇꯥꯔꯒꯤꯗꯣ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯈꯜꯂꯣꯀꯣ ꯍꯦꯔꯣꯗ ꯑꯣꯏꯅꯀꯣ ꯅꯨꯄꯤ ꯌꯥꯎꯍꯜꯂꯛꯑꯅꯨꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯝꯅ ꯍꯥꯏꯔꯕꯗꯅꯦ ꯀꯩꯅꯣꯍꯣꯏꯒꯤ ꯃꯇꯝꯗꯒꯤꯅꯦ ꯀꯥꯏꯀꯨ ꯗꯦꯅꯤ ꯒꯨꯡ ꯒꯣꯀꯨꯜ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛꯀꯥꯟꯒꯤꯕꯨ ꯈꯟꯕ ꯌꯥꯏꯑꯕ ꯀꯣ ꯂꯥꯜꯂ ꯌꯥꯔꯔꯣꯏꯕꯀꯣ ꯑꯗꯨꯗ ꯆꯨꯝꯃꯦ ꯂꯥꯜꯂꯦꯀꯣ ꯑꯗꯨꯗ ꯄꯥꯝꯖꯕ ꯍꯦꯔꯣ ꯑꯃ ꯗꯤꯌꯥ ꯀꯥꯏꯗꯤ ꯍꯥꯏꯖꯤꯜꯂꯛꯑꯅꯨꯀꯣ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯛꯑꯔꯣꯏ ꯑꯅꯧꯕꯗ ꯈꯜꯂꯒꯦ ꯌꯥꯝ ꯅꯧꯕꯗ
ꯅꯠꯇꯦ ꯑꯅꯧꯕꯗꯗꯤ ꯃꯥ ꯍꯥꯏꯗꯤ ꯃꯌꯥꯏ ꯑꯣꯏꯔꯛꯄ ꯃꯣꯏꯒꯨꯝꯕꯒꯤ ꯁꯥꯏꯖꯅꯦ ꯈꯜꯂꯣ ꯉꯝꯗꯧ ꯃꯥꯟꯗꯦ ꯂꯨꯕꯅꯦ ꯈꯤꯇꯪ ꯀꯣ ꯁ꯭ꯄꯦꯂꯤꯡ ꯇꯧ ꯂꯣꯏꯔꯦ ꯍꯥꯏꯔꯛꯑꯣꯀꯣ ꯁ꯭ꯄꯦꯂꯤꯡꯗꯣ ꯏꯪꯂꯤꯁꯇ ꯌꯥꯝ ꯁꯥꯡꯉꯦꯍꯦ ꯃꯥꯒꯤ ꯑꯔꯣꯏꯕꯗꯣ ꯁꯥ ꯃꯃꯤꯡ ꯂꯩꯕ꯭ꯔꯥ ꯍꯩ ꯃꯃꯤꯡ ꯂꯩꯕ꯭ꯔꯥ ꯋꯥꯔꯗꯇꯣ ꯂꯦꯇꯔꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯂꯩꯕ꯭ꯔꯥ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯔꯣ ꯅꯠꯇꯦ ꯁꯥ ꯃꯃꯤꯡ ꯂꯩꯕ꯭ꯔꯥ ꯍꯩ ꯃꯃꯤꯡ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯁꯥ ꯃꯃꯤꯡꯗ ꯂꯩ ꯍꯩ ꯃꯃꯤꯡ ꯂꯩꯗꯣ ꯑꯗꯨꯇꯪ ꯍꯥꯏꯔꯛꯑꯣꯕ ꯍꯩꯅꯤ ꯁꯥꯅꯦꯗ ꯑꯗꯨꯗꯤ ꯍꯥꯏꯗꯣꯏꯕ ꯅ ꯍꯩ ꯃꯃꯤꯡꯗ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯩ ꯃꯃꯤꯡꯗ ꯂꯩ ꯁꯥ ꯃꯃꯤꯡꯗ ꯂꯩ ꯀꯩꯅꯣ ꯂꯩ ꯍꯩ ꯃꯃꯤꯡꯗ ꯍꯩ ꯃꯃꯤꯡꯗ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯩ ꯃꯃꯤꯡꯗ ꯂꯩꯕꯗꯣ ꯍꯩ ꯃꯃꯤꯡꯗꯣ ꯁ꯭ꯄꯦꯂꯤꯡ ꯇꯧꯔꯣ ꯋꯥꯈꯜꯅ ꯑꯗꯨꯗꯨꯒꯤ ꯍꯩ ꯃꯃꯤꯡꯒꯤ ꯑꯔꯣꯏꯕ ꯂꯦꯇꯔꯗꯣ ꯑꯗꯨꯗꯨꯒꯤ ꯁꯥ ꯃꯃꯤꯡ ꯂꯩꯕ꯭ꯔꯥ ꯍꯩ ꯃꯃꯤꯡ ꯂꯩꯕ꯭ꯔꯥ ꯁꯥ ꯃꯃꯤꯡ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯅꯪꯅ ꯈꯜꯂꯤꯕ ꯃꯃꯤꯡꯁꯦ ꯑꯦꯅꯗꯤ ꯂꯣꯏꯔꯦꯕꯀꯣ ꯅꯪ ꯈꯜꯂꯤꯁꯦ ꯅꯪ ꯃꯃꯤꯡꯁꯦ ꯈꯤꯇꯪ ꯁꯥꯡꯉꯦꯕꯀꯣ ꯅꯪ ꯈꯜꯂꯤꯁꯦ ꯁꯤꯜꯍꯩꯕ ꯅꯪ ꯁꯤꯜꯍꯩꯕ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯑꯦꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯦꯄꯜ ꯈꯜꯂꯦꯕ ꯑꯦꯁꯤꯒꯤ ꯁꯥ ꯃꯃꯤꯡꯁꯦ ꯅꯪ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯕ ꯁꯥ ꯃꯃꯤꯡꯁꯦ ꯂꯩꯗꯤ ꯂꯩꯌꯦꯕ ꯁꯥ ꯃꯃꯤꯡꯁꯦ ꯊꯣꯛꯇ꯭ꯔꯦꯕ ꯃꯥꯏ ꯋꯥꯈꯜꯁꯤꯗꯀꯣ ꯑꯗꯨꯒꯤ ꯁꯥ ꯃꯃꯤꯡꯁꯦ ꯊꯣꯛꯇ꯭ꯔꯕꯗꯒꯤ ꯃꯥ ꯁꯥ ꯃꯃꯤꯡ ꯂꯩꯇꯦ ꯍꯩ ꯃꯃꯤꯡ ꯂꯩ ꯍꯩ ꯃꯃꯤꯡ ꯂꯩ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯑꯗꯩ ꯍꯩ ꯃꯃꯤꯡꯁꯦ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯑꯦꯄꯜ ꯑꯃꯨꯛ ꯈꯜꯂꯦꯕ ꯃꯥꯁꯦ ꯑꯦꯄꯜꯁꯦ ꯈꯜꯂꯨꯔꯀꯥꯟꯗ ꯑꯃꯨꯛ ꯑꯦꯄꯜꯁꯤꯒꯤ ꯑꯔꯣꯏꯕ ꯂꯦꯇꯔꯁꯦ ꯏ ꯑꯃꯨꯛ ꯇꯥꯕꯁꯦ ꯃꯥꯁꯦ ꯁꯃꯨꯁꯦ ꯂꯩꯕꯒꯤ ꯈꯪꯂꯩ ꯂꯩ ꯂꯤꯐꯦꯠꯅꯗꯤ ꯈꯪꯅꯩꯗꯅ ꯂꯤꯐꯦꯠ ꯂꯩꯌꯦꯅ ꯍꯥꯏꯖꯤꯜꯂꯛꯄꯅꯦꯕ ꯑꯗꯣ ꯃꯥꯅ ꯈꯜꯂꯤꯁꯦ ꯁꯤꯜꯍꯩꯕ ꯑꯣꯏꯗꯣꯏꯅꯦꯕ ꯏꯖꯤꯞꯇꯁꯨ ꯈꯔ ꯆꯠꯂꯅꯤ ꯆꯨꯝꯃꯦ ꯑꯗꯨꯅ ꯑꯩꯅ ꯑꯦꯁꯦ ꯀꯔꯤꯗ ꯌꯥꯏꯅ ꯁꯥ ꯃꯃꯤꯡꯗ ꯑꯃꯨꯛ ꯍꯩ ꯃꯃꯤꯡ ꯂꯩ ꯍꯥꯏꯖꯤꯟꯕꯅꯦꯕ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯤ ꯑꯩ ꯁꯨꯝ ꯍꯩꯇꯦꯀꯣ ꯁꯨꯝ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯂꯦꯚꯦꯜꯗꯣ ꯑꯩꯅ ꯆꯤꯡꯊꯕꯒꯤ ꯋꯥꯈꯜꯁꯨ ꯅꯠꯆꯗꯦ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯃꯣꯏꯗ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯁꯨꯝ ꯇꯧꯖꯕꯅꯦ ꯑꯩ ꯃꯌꯥꯝ ꯃꯃꯥꯡ ꯊꯣꯛꯇꯅ ꯈꯣꯠꯇꯅꯗꯤ ꯇꯧꯔꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯉꯥꯏꯍꯥꯛ ꯂꯥꯡꯖꯕꯩ ꯇꯧꯖꯕꯅꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ